ꯏꯕꯨꯗꯧꯗꯨ ꯀꯩꯁꯨ ꯁꯥꯎꯔꯝꯗꯦ, ꯃꯔꯝꯗꯤ ꯖꯦꯀꯣꯕꯀꯤ ꯃꯒꯨꯟ ꯈꯪꯕꯒꯤꯅꯤ꯫ ꯃꯊꯃꯣꯏꯗ ꯋꯥ ꯂꯣꯠꯇꯕ, ꯗꯣꯡ ꯗꯣꯡ ꯉꯥꯡꯒꯟꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯖꯦꯀꯣꯕ, ꯌꯦꯡꯉꯨ, ꯏꯆꯥꯅ ꯅꯣꯔꯣꯛꯇ ꯂꯩꯔꯕꯁꯨ ꯀꯔꯤꯃꯠꯇ ꯑꯋꯥꯕ ꯑꯣꯏꯔꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯩ ꯄꯨꯝꯕꯗꯤ ꯑꯩꯅ ꯄꯤꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯣꯔꯣꯛꯇ ꯂꯩꯈ꯭ꯔꯗꯤ ꯔꯣꯖꯔ ꯀꯃꯥꯏ ꯎꯅꯗꯧꯔꯤ? ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯅꯦ, ꯏꯙꯧꯅ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯑꯃꯒ ꯑꯃꯒꯤ ꯃꯐꯝꯗ ꯆꯠꯄꯗꯨꯃꯗꯤ ꯌꯥꯔꯔꯣꯏ꯫ ꯁꯨꯞꯅꯒꯤ ꯃꯤꯔꯩꯕꯥꯛ ꯈꯛꯇꯗ ꯅꯈꯣꯏ ꯑꯅꯤ ꯎꯅꯒꯗꯧꯔꯤꯕꯅꯤ꯫ ꯏꯕꯨꯗꯧ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛꯇꯤ ꯃꯤꯔꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯊꯋꯥꯏ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯇꯤꯀꯦꯠ ꯄꯤꯕꯅꯤ꯫ ꯑꯐꯕ ꯑꯣꯏꯔꯒꯅ ꯅꯪꯅ ꯄꯤꯈꯤꯒꯗꯧꯕ, ꯐꯠꯇꯕ ꯑꯣꯏꯔꯒꯅ ꯏꯕꯨꯡꯉꯣ ꯖꯦꯀꯣꯕꯅ ꯄꯤꯗꯧꯕ꯫ ꯑꯗꯨꯕꯨ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯄꯨꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯉꯝꯗꯕ ꯁꯥꯊꯤꯕ ꯊꯋꯥꯏ ꯑꯣꯏꯔꯒꯅ ꯑꯃꯝꯕ ꯁꯪꯁꯥꯔꯗꯒꯤ ꯏꯔꯤꯛ ꯀꯧꯕ ꯀꯦꯞꯇꯦꯟ ꯑꯃ ꯂꯥꯛꯀꯅꯤ꯫ ꯅꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯒꯅꯦ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕ ꯊꯋꯥꯏꯁꯤꯡꯁꯦ ꯎꯠꯍꯟꯒꯗꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯤꯔꯝꯗ ꯆꯠꯂꯁꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯤꯔꯝꯗ ꯂꯥꯛꯂꯦ꯫ ꯍꯥꯟꯅ ꯀꯦꯞꯇꯦꯟ ꯑꯣꯏꯔꯝꯕ ꯈ꯭ꯔꯤꯁꯇꯤꯅꯣ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯅꯣꯁꯨ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯤꯅꯣ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯅꯣ ꯆꯍꯤ 1,000 ꯁꯨꯔꯛꯄꯒꯤ ꯊꯕꯛ ꯑꯗꯨ ꯄꯣꯊꯥꯒꯗꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯂꯩꯇꯕꯅ ꯆꯍꯤ 10 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯇꯣꯞꯄ ꯀꯦꯞꯇꯦꯟ ꯂꯥꯛꯂꯒꯅꯤ ꯄꯥꯎ ꯇꯥꯕꯅ ꯅꯨꯡꯉꯥꯏꯖꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯄ ꯎꯔꯕꯗ ꯈ꯭ꯔꯤꯁꯇꯤꯅꯣ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯅꯣ ꯑꯅꯤꯃꯛ ꯏꯕꯨꯗꯧꯕꯨ ꯈꯣꯏꯔꯝꯃꯤ꯫ ꯏꯕꯨꯗꯧꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯍꯩ ꯑꯗꯨ ꯆꯤꯡꯊꯣꯛꯂꯗꯨꯅ ꯖꯦꯀꯣꯕ ꯑꯃꯗꯤ ꯔꯣꯖꯔꯗ ꯃꯍꯩ ꯑꯗꯨ ꯍꯥꯞꯄꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯍꯧꯔꯣ꯫ ꯑꯗꯨ ꯍꯥꯏꯔꯒ ꯔꯣꯖꯔꯗ ꯃꯈꯨꯠ ꯁꯣꯛꯂꯛꯏ꯫ ꯁꯩꯇꯥꯟ ꯑꯅꯤꯗꯨꯗꯤ ꯀꯧꯅꯗꯦ, ꯃꯔꯤꯜ ꯈꯥꯕ ꯃꯤ ꯎꯁꯤꯠꯇꯕ ꯉꯥꯛꯇꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯊꯥ ꯑꯃꯃꯨꯛꯇꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯈꯣ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯐꯝꯗꯁꯨ ꯄꯨꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯁꯛ ꯇꯥꯛꯂꯝꯈꯣ꯫ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯐꯅꯤ ꯏꯕꯨꯗꯧ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯃꯈꯣꯏ ꯃꯔꯤꯃꯛꯇꯨ ꯏꯕꯨꯗꯧꯗ ꯈꯣꯏꯔꯝꯃꯤ꯫ ꯏꯕꯨꯗꯧ ꯆꯠꯈ꯭ꯔꯦ ꯈ꯭ꯔꯤꯁꯇꯤꯅꯣꯅ꯫ ꯑꯗꯨꯗꯤ ꯃꯍꯩꯁꯨ ꯄꯥꯏꯔꯕꯅꯤꯅ ꯂꯩꯔꯝꯂꯦ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯐꯅꯤ ꯏꯌꯥꯝꯕ꯫ ꯕꯥꯏ, ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ꯫ ꯍꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯦꯟꯗ꯭ꯔꯤꯅꯣꯅ ꯍꯣꯏ ꯂꯥꯛꯑꯣ꯫ ꯖꯦꯀꯣꯕ ꯋꯥꯈꯜꯗ ꯈꯜꯂꯤ, ꯈꯣꯟꯗꯥꯁꯤꯗꯤ ꯍꯥꯎꯇ꯭ꯔꯤ ꯑꯣꯏꯕ꯫ ꯖꯦꯀꯣꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯑꯦꯟꯗ꯭ꯔꯤꯅꯣꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯣꯔꯣꯛꯇ ꯆꯪꯈ꯭ꯔꯦ꯫ ꯅꯣꯔꯣꯛꯇ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯕꯗꯨꯗꯤ ꯔꯣꯖꯔ ꯃꯥꯁꯨ ꯎꯗꯕꯅꯤꯅ ꯀꯩꯁꯨ ꯈꯪꯗꯦ꯫ ꯖꯦꯀꯣꯕꯅ ꯄꯥꯎ ꯑꯗꯨ ꯇꯝꯕꯗꯒꯤ ꯈꯪꯕꯅꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯣꯟꯗ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯔꯛꯏ꯫ ꯅꯣꯔꯣꯛꯇꯅꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯨꯄꯥ ꯈꯔꯕꯨ ꯐꯨ ꯆꯩꯕꯗꯨ ꯎꯏ꯫ ꯑꯣꯏ ꯍꯤꯡꯆꯥꯕ, ꯇꯨ ꯅꯣꯏ ꯁꯥꯔ ꯑꯅꯧꯕꯅꯦ꯫ ꯑꯁꯤ ꯑꯅꯧꯕ ꯑꯃ ꯂꯥꯛꯄꯗꯨꯅꯤ꯫ ꯐꯅꯤ ꯁꯥꯔ꯫ ꯑꯁ, ꯃꯅꯝꯁꯤꯗꯤ ꯂꯣꯏꯔꯦ, ꯁꯤꯗꯤ ꯅꯝꯊꯤꯌꯦ ꯑꯣꯏꯕ꯫ ꯅꯝꯊꯤꯒꯦꯔꯥ ꯅꯨꯡꯁꯤꯒꯦꯔꯥ ꯆꯍꯤ 1,000 ꯀꯦꯞꯇꯦꯟ ꯑꯣꯏꯗꯣꯏꯁꯦ꯫ ꯆꯥꯛꯄꯨ ꯂꯥꯝꯁꯤꯜꯂꯛꯑꯦꯗ꯫ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯑꯦꯟꯗ꯭ꯔꯤꯅꯣꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯔꯦꯕꯤꯠ ꯑꯁꯤꯕ ꯑꯃ ꯂꯪꯁꯤꯜꯂꯛꯏ꯫ ꯆꯥꯔꯣ ꯇꯨ꯫ ꯀꯔꯤꯅꯣ, ꯑꯩꯕꯨ ꯁꯥꯍꯤꯡ ꯆꯥꯕꯒ ꯃꯥꯜꯂꯨꯔꯕꯣ? ꯁꯤꯗ ꯂꯩꯔꯗꯤ ꯁꯥꯍꯤꯡ ꯆꯥꯕ ꯇꯥꯕ꯫ ꯅꯔꯝꯆꯠꯇꯨꯒꯤꯅꯦ ꯁꯤꯗ ꯂꯩꯔꯤꯁꯦ꯫ ꯑꯩ ꯏꯔꯝ ꯆꯠꯅꯒꯦꯗꯧꯔꯒꯦ? ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯣꯏ, ꯁꯛꯀꯗꯤ ꯇꯥꯈꯠꯅꯔꯣꯏꯁꯦ꯫ ꯇꯥꯈꯠꯂꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯅꯦ? ꯏꯊꯛꯀꯤ ꯑꯍꯜꯅꯦꯅ ꯈꯨꯠ ꯊꯥꯅꯤꯡꯗꯦꯗ꯫ ꯑꯦꯟꯗ꯭ꯔꯤꯅꯣꯅ ꯎꯁꯤꯠꯇꯅ ꯅꯣꯛꯊꯣꯔꯛꯏ, ꯑꯗꯨꯒ ꯖꯦꯀꯣꯕꯀꯤ ꯃꯅꯥꯛꯇ ꯅꯛꯅ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯊꯥꯔꯛꯑꯣꯅꯦ, ꯁꯦ ꯊꯥꯔꯛꯑꯣ ꯌꯦꯡꯉꯒꯦ꯫ ꯖꯦꯀꯣꯕ ꯃꯥꯁꯨ ꯃꯆꯤꯡ ꯐꯠꯇꯕꯅꯤꯅ ꯀꯤꯠꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯦꯟꯗ꯭ꯔꯤꯅꯣ ꯑꯗꯨꯝ ꯅꯣꯛꯇꯨꯅ ꯂꯩ꯫ ꯃꯇꯧꯗꯨꯗ ꯖꯦꯀꯣꯕ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯍꯥ? ꯑꯗꯨ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯊꯤꯟꯒꯦ ꯇꯧꯕꯗ ꯑꯦꯟꯗ꯭ꯔꯤꯅꯣꯅ ꯑꯃꯨꯛꯇꯪ ꯀꯥꯎꯔꯛꯄꯗ ꯁꯜꯂꯒ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯐꯨꯒꯦ ꯍꯧꯒꯠꯄꯅꯤ꯫ ꯑꯦꯟꯗ꯭ꯔꯤꯅꯣ ꯗꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯃꯨꯛꯀꯁꯨ ꯑꯦꯟꯗ꯭ꯔꯤꯅꯣꯅ ꯀꯤꯟꯅ ꯊꯤꯟꯕꯗ ꯖꯦꯀꯣꯕꯇꯨ ꯅꯥꯍꯤ ꯇꯥꯔꯛꯂꯦ꯫ ꯉꯔꯥꯡꯒꯤ ꯉꯈꯥ, ꯅꯪꯒ ꯑꯩꯒ ꯂꯝꯕꯥ ꯄꯥꯕꯗꯤ ꯌꯥꯝ ꯊꯤꯅ ꯅꯣꯞꯈꯤꯅꯤ꯫ ꯑꯁꯤꯁꯦ ꯌꯥꯝ ꯊꯨꯅ ꯆꯥꯎ, ꯅꯠꯇ꯭ꯔꯗꯤꯕꯀꯣ ꯗꯝ ꯐꯨꯊꯔꯛꯀꯅꯤꯍꯦ꯫ ꯖꯦꯀꯣꯕꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯕꯗꯒꯤ ꯔꯦꯕꯤꯠ ꯑꯁꯤꯕꯗꯨ ꯈꯨꯟꯖꯤꯜꯂꯤ꯫
ꯉꯥꯏꯍꯥꯛꯇꯤ ꯃꯥꯁꯨ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯆꯥꯛꯇꯨ ꯂꯥꯃꯟꯈꯤꯕꯅ ꯆꯤꯛꯄ ꯍꯧꯔꯛꯏ ꯈꯔ ꯑꯃꯨꯛ ꯁꯥꯏꯔꯗꯨꯅ ꯍꯩꯅꯗ꯭ꯔꯗꯨꯅ ꯑꯣꯊꯣꯛꯏ ꯑꯃꯗ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯅꯨꯄꯥ ꯊꯣꯛꯇꯕ ꯂꯦꯗꯤ ꯀꯤꯂꯔ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯖꯦꯀꯣꯕꯇꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀꯔꯤꯃꯠꯇꯗꯤ ꯇꯧꯕꯁꯨ ꯉꯝꯗ ꯔꯦꯕꯤꯠ ꯑꯁꯤꯕꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯦꯠ ꯎꯏꯁꯤꯜꯂꯒ ꯆꯥꯕ ꯑꯃꯨꯛ ꯍꯧꯏ ꯒꯨꯗ ꯑꯗꯨꯅꯤꯗꯅ ꯁꯣꯝꯗꯅ ꯒꯦꯠ ꯌꯧꯔꯛꯄꯒ ꯔꯣꯀꯤꯅ ꯋꯦꯜꯀꯝ ꯕ꯭ꯔꯗꯔ ꯔꯣꯖꯔꯅ ꯔꯣꯀꯤꯗ ꯈꯨꯠ ꯁꯣꯛꯂꯛꯏ ꯀ꯭ꯔꯤꯁꯇꯤꯅꯣꯅ ꯃꯍꯥꯛ ꯑꯁꯦ ꯂꯩꯔꯝꯂꯦꯟꯒ ꯃꯤꯔꯝꯂꯦꯟꯒ ꯐꯥꯎꯅꯕ ꯒꯦꯠ ꯑꯁꯤꯕꯨ ꯁꯪꯂꯤꯕ ꯅꯨꯄꯥꯅꯤ ꯃꯃꯤꯡꯅ ꯔꯣꯀꯤ ꯃꯥꯒꯤ ꯃꯊꯧꯗꯤ ꯊꯋꯥꯏ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯃꯤꯔꯝꯂꯦꯟꯗ ꯊꯥꯈꯤꯕ ꯑꯣ ꯏꯌꯥꯝꯕ ꯑꯩꯒꯤ ꯃꯤꯡꯅ ꯔꯣꯖꯔ ꯂꯥꯎ ꯃꯅꯨꯡ ꯆꯪꯁꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯂꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ ꯃꯍꯥꯛꯀꯤ ꯃꯤꯡꯅ ꯂꯤ ꯃꯥꯒꯤ ꯊꯕꯛꯅ ꯊꯋꯥꯏ ꯃꯌꯥꯝꯁꯤꯕꯨ ꯂꯣꯇ꯭ꯔꯤ ꯑꯣꯠꯇꯨꯅ ꯑꯃꯨꯛ ꯃꯤ ꯑꯣꯜꯍꯟꯕꯒꯤ ꯊꯕꯛ ꯔꯣꯖꯔꯅ ꯂꯤꯗꯁꯨ ꯈꯨꯠ ꯁꯣꯛꯏ ꯏꯌꯥꯝꯕ ꯑꯩꯒꯤ ꯃꯤꯡ ꯔꯣꯖꯔ ꯋꯦꯜꯀꯝ ꯕ꯭ꯔꯗꯔ ꯔꯣꯖꯔ ꯑꯃꯗꯤ ꯖꯦꯀꯣꯕ ꯀꯦꯞꯇꯦꯟ ꯑꯣꯏꯖꯔꯕꯁꯨ ꯑꯃꯔꯣꯝꯗꯗꯤ ꯅꯤꯡꯊꯧꯅꯤ ꯑꯣꯏꯔꯤꯕꯁꯤ ꯂꯤ ꯔꯣꯀꯤꯅ ꯆꯍꯤ ꯌꯥꯝꯕ ꯍꯜꯂꯕꯁꯨ ꯊꯕꯛꯇꯤ ꯔꯣꯖꯔꯅ ꯆꯥꯎꯕ ꯍꯦꯜꯂꯤ ꯅꯣꯔꯣꯛꯇ ꯂꯩꯈꯤꯕ ꯊꯋꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗꯤ ꯃꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯦ ꯑꯗꯨꯅ ꯊꯕꯛ ꯌꯥꯝꯗꯕꯅꯤꯅ ꯑꯇꯣꯞꯄ ꯃꯤ ꯊꯝꯗꯕꯅꯤ ꯁꯨꯞꯅꯒꯤ ꯍꯤꯡꯆꯥꯕꯗꯨꯒ ꯑꯦꯟꯗ꯭ꯔꯤꯅꯣꯒ ꯈꯛꯇꯃꯛ ꯂꯩꯕꯅꯤ ꯔꯣꯖꯔꯅ ꯏꯌꯥꯝꯕ ꯊꯥ ꯑꯃꯁꯦ ꯂꯣꯏꯕꯒ ꯏꯌꯥꯝꯕꯅꯤꯗꯤ ꯀꯥꯏꯗ ꯆꯠꯈꯤꯅꯤ ꯃꯤ ꯑꯃꯨꯛ ꯑꯣꯟꯈꯤꯒꯗ꯭ꯔꯣ ꯃꯤꯗꯤ ꯑꯣꯜꯂꯔꯣꯏꯗ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯍꯥꯏꯕꯗꯤ ꯑꯔꯒꯊꯥ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯒꯗꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯂꯥꯛꯂꯔꯣꯏ ꯂꯤꯅ ꯏꯌꯥꯝꯕ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯨ ꯑꯔꯒꯊꯥ ꯍꯥꯏꯔꯤꯕ ꯁꯪꯁꯥꯔꯗꯨꯗ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯅꯪꯒ ꯔꯣꯀꯤꯒꯗꯤ ꯆꯍꯤ 1,500 ꯐꯥꯎꯕꯅꯤ ꯂꯩꯈꯤꯗꯣꯔꯤꯕꯁꯦ ꯍꯣꯏ ꯑꯩꯗꯤ ꯆꯍꯤ ꯀꯌꯥ ꯂꯩꯈꯤꯅꯤ ꯏꯌꯥꯝꯕ ꯍꯪꯂꯛꯄꯅꯤ ꯔꯣꯖꯔꯅ ꯅꯪꯒꯤ ꯃꯔꯨꯞꯀ ꯅꯪꯒꯗꯤ ꯆꯍꯤ 1,000 ꯁꯨꯕꯒ ꯑꯔꯒꯊꯥꯗ ꯂꯥꯛꯄ ꯌꯥꯔꯅꯤꯗ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗꯗꯤ ꯅꯣꯏ ꯂꯣꯏꯅ ꯑꯗꯨꯝ ꯇꯨꯡꯗ ꯃꯥꯡꯗ ꯂꯥꯛꯃꯤꯟꯅꯕ ꯌꯥꯔꯦ ꯂꯤꯁꯦ ꯍꯧꯖꯤꯛ ꯆꯍꯤ 600 ꯍꯦꯜꯂꯕꯅꯤ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ ꯉꯁꯤꯒꯤꯗꯤ ꯊꯕꯛꯁꯨ ꯂꯩꯇ꯭ꯔꯦ ꯂꯤ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯐꯅꯤ ꯏꯌꯥꯝꯕ ꯂꯩꯔꯝꯂꯦꯟꯗꯗꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩ ꯅꯣꯔꯣꯛꯇꯗꯤ ꯀꯞꯄ ꯂꯥꯎꯕ ꯈꯣꯡꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯃꯌꯥꯝꯗꯨꯒ ꯑꯉꯛꯄ ꯁꯪꯁꯥꯔ ꯑꯃꯅꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯖꯦꯀꯣꯕ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯎꯄꯥꯏꯗꯤ ꯂꯩꯇ ꯇꯞꯅ ꯇꯞꯅ ꯁꯥꯍꯤꯡ ꯆꯥꯕꯁꯨ ꯍꯩꯔꯛꯏ ꯃꯤ ꯐꯠꯇꯕ ꯀꯝꯗꯧꯅ ꯄꯨꯅꯤ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯦꯟꯗ꯭ꯔꯤꯅꯣꯅ ꯇꯥꯛꯄꯤꯕꯗꯒꯤ ꯍꯩꯔꯛꯏ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯀ꯭ꯔꯤꯁꯇꯤꯅꯣ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯅꯣ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯑꯔꯒꯊꯥ ꯍꯥꯏꯔꯤꯕ ꯁꯪꯁꯥꯔꯗꯨꯗ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤꯕꯗꯒꯤ ꯖꯦꯀꯣꯕ ꯑꯃꯗꯤ ꯔꯣꯖꯔ ꯑꯐꯕ ꯐꯠꯇꯕ ꯈꯟꯗꯣꯛꯄꯗ ꯑꯃꯨꯛ ꯕꯦꯔꯥ ꯀꯥꯔꯛꯄꯗꯒꯤ ꯏꯕꯨꯙꯧꯒꯤ ꯃꯅꯥꯛ ꯇꯣꯏꯅ ꯆꯠꯈꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯡꯗꯣ ꯂꯤꯔꯛꯏ ꯂꯣꯏꯔꯕꯗ ꯔꯣꯖꯔꯅ ꯅꯨꯄꯤꯅ ꯌꯥꯝ ꯉꯥꯎꯅꯔꯛꯄꯅꯤ ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯑꯗꯣ ꯃꯥꯅ ꯋꯤꯁ ꯈꯪꯅꯔꯤꯁꯤꯕꯨ ꯄꯥꯕꯨꯡꯅ ꯈꯪꯂꯝꯒꯗ꯭ꯔꯣ ꯈꯪꯂꯝꯕ ꯌꯥꯏ ꯏꯕꯨꯙꯧꯅ ꯈꯪꯗꯕ ꯀꯔꯤꯕꯨ ꯂꯩꯒꯦ ꯑꯁ ꯃꯤꯋꯥ ꯇꯥꯔꯅꯤ ꯇꯧꯔꯤꯁꯦ ꯏꯕꯨꯙꯧꯅꯗꯤ ꯈꯪꯅꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯂꯨꯔꯤꯕꯗꯤ ꯏꯔꯤꯛꯅꯤ ꯗꯥꯏꯔꯤ ꯀꯩꯗꯧꯔꯒꯦ ꯔꯣꯖꯔ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯔꯤꯛꯇꯣ ꯍꯟꯇꯔ ꯑꯣꯏꯔꯝꯃꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯁꯨ ꯈꯪꯕꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯦꯅꯤꯗꯣ ꯑꯃꯨꯛ ꯍꯥꯠꯄꯤꯈꯤꯗꯅ ꯑꯦꯅꯤ ꯍꯥꯠꯈꯤꯕꯗꯤ ꯑꯔꯥꯏꯕꯅꯤ ꯂꯨꯔꯤꯕꯗꯤ ꯁꯔꯒ ꯖꯦꯀꯣꯕꯀ ꯁꯣꯏꯗꯅ ꯌꯦꯛꯅꯕ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯖꯦꯀꯣꯕꯀꯤ ꯃꯤꯆꯪ ꯑꯣꯏꯒꯅꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯤꯆꯪꯗ ꯂꯩꯒꯅꯤ ꯀꯩꯅꯣ ꯑꯩꯅ ꯊꯥꯖꯩ ꯏꯌꯥꯝꯕ ꯂꯤ ꯑꯃꯗꯤ ꯔꯣꯀꯤꯁꯨ ꯂꯨꯗ ꯂꯨꯁꯤꯜꯂꯛꯂꯕꯗꯤ ꯖꯦꯀꯣꯕꯀꯤ ꯃꯤꯆꯪꯗ ꯂꯩꯔꯛꯀꯅꯤ ꯑꯗꯣ ꯀ꯭ꯔꯤꯁꯇꯤꯅꯣꯒ ꯑꯦꯟꯗ꯭ꯔꯤꯅꯣꯒꯗꯤ ꯑꯔꯒꯊꯥꯗꯒꯤ ꯀꯧꯔꯨꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯍꯟꯗꯔ ꯑꯣꯏꯔꯝꯕꯅꯤꯅ ꯂꯥꯟ ꯇꯧꯔꯛꯂꯗꯤ ꯗꯥꯏꯔꯤꯛꯅ ꯉꯝꯈꯤꯕꯁꯨ ꯌꯥꯏ ꯀꯧꯔꯨꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯍꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯑꯔꯦꯝꯕꯗ ꯁꯔꯒꯤ ꯃꯈꯨꯠꯇꯗꯤ ꯁꯤꯍꯟꯅꯤꯡꯗꯦ
ꯗꯥꯔꯣꯒꯤꯒ ꯗꯥꯂꯤꯒꯗꯤ ꯑꯣꯔꯤꯖꯤꯅꯦꯜꯅꯤ, ꯀꯩꯁꯨ ꯍꯦꯟꯖꯤꯟꯕꯗꯤ ꯉꯝꯂꯣꯏ꯫ ꯑꯗꯨꯒꯤ ꯋꯥꯗꯤ ꯖꯦꯀꯣꯕꯀꯤ ꯃꯈꯨꯠꯇꯁꯨ ꯁꯛꯇꯤ ꯂꯩꯕ ꯈꯨꯗꯣꯞ ꯂꯩꯔꯤꯕꯗꯨꯅꯤ꯫ ꯑꯗ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯁꯔꯁꯨ ꯍꯟꯇꯔ ꯑꯣꯏꯔꯝꯕꯅꯤꯅ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯝꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯍꯣꯏ, ꯑꯗꯨꯁꯨ ꯈꯟꯗꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯣ ꯑꯩꯒꯤ ꯋꯥꯗꯤ ꯄꯥꯕꯨꯡꯗ ꯍꯥꯏꯔꯒ ꯏꯔꯦꯟꯖꯅ ꯗꯥ ꯏꯔꯤꯛꯇꯨ ꯀꯧꯍꯜꯂꯒ ꯋꯥꯔꯤ ꯁꯥꯕꯅ ꯐꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯍꯥꯏꯒꯗꯣꯏꯁꯤꯅꯤ ꯂꯨꯔꯤꯁꯦ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯔꯣꯖꯔ ꯇꯣꯟꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ꯫ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯅꯪꯒ ꯈꯪꯅꯔꯨꯕꯁꯦ꯫ ꯖꯦꯀꯣꯕꯀꯤ ꯈꯟꯕꯗꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ꯫ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕꯅꯤ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯔꯕꯁꯨ꯫ ꯍꯟꯗꯛꯇꯤ ꯃꯥꯁꯦ ꯑꯦꯅꯤꯗ ꯂꯨꯞꯆꯕ ꯃꯥꯜꯂꯤ꯫ ꯁꯣꯝꯗꯅ ꯖꯦꯀꯣꯕꯇꯣ ꯑꯉꯥꯡꯗꯨꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ꯫ ꯃꯥꯒꯤꯗꯃꯛ ꯃꯇꯥꯎꯅꯗꯤ ꯃꯊꯥ ꯁꯥꯕꯤꯔꯤ, ꯃꯥꯅꯗꯤ ꯀꯩꯝꯇ ꯃꯋꯥ ꯂꯧꯕꯤꯕ ꯅꯠꯇꯦ꯫ ꯅꯪ ꯍꯥꯟꯅ ꯀꯥꯏꯗꯩ ꯈꯪꯅꯔꯝꯒꯦ? ꯑꯩꯗꯤ ꯀꯅꯥꯝ ꯈꯪꯅꯗ꯭ꯔꯤꯌꯦ꯫ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯗꯤ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯣ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯁꯤ꯫ ꯑꯦꯅꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦ? ꯅꯪ ꯑꯩ ꯍꯩꯅꯗꯕ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦ, ꯄꯥꯕꯨꯡ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯅꯪꯒꯤ ꯃꯃꯥꯗꯤ? ꯃꯃꯥꯗꯤ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ꯫ ꯅꯣꯏ ꯃꯃꯥꯗꯨꯁꯨ ꯋꯤꯠꯁꯂꯣ? ꯅꯠꯇꯦ, ꯃꯃꯥꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯂꯣꯠꯂꯨꯅꯕ ꯄꯥꯕꯨꯡꯅ ꯊꯥꯔꯛꯄꯅꯤ꯫ ꯅꯪꯅ ꯐꯅ ꯂꯣꯠꯂꯕꯁꯨ ꯁꯔꯒꯤ ꯃꯈꯨꯠꯇꯒꯤꯗꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯗꯨꯅꯕꯨ ꯑꯩꯅ ꯅꯪ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯁꯤꯅꯤ꯫ ꯃꯐꯝꯁꯤꯗꯗꯤ ꯃꯍꯥꯛ ꯂꯥꯛꯄ ꯉꯝꯂꯣꯏꯗ꯭ꯔꯥ? ꯉꯝꯅꯤ, ꯑꯗꯨꯕꯨ ꯄꯥꯛꯅꯗꯤ ꯂꯥꯛꯇꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯣꯏꯁꯦ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ꯫ ꯅꯪ ꯃꯍꯩ ꯁꯤꯖꯤꯟꯅꯔꯣ, ꯑꯗꯨꯒ ꯁꯔꯅ ꯆꯪꯂꯛꯄ ꯉꯝꯗꯅꯕ ꯑꯩꯒꯤ ꯀꯥꯁꯤꯗ ꯅꯪꯒꯤ ꯍꯩꯖꯕ ꯄꯨꯝꯕ ꯃꯍꯩꯗꯣ ꯁꯤꯖꯤꯟꯅꯧ꯫ ꯑꯦꯅꯤ ꯑꯃꯨꯛꯇ ꯃꯍꯩ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕꯅꯤ꯫ ꯃꯄꯥꯕꯨꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕ ꯃꯍꯩ ꯃꯌꯥꯝꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯤꯕꯅꯤ꯫ ꯃꯊ꯭ꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯗ ꯇꯞꯂꯞꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯑꯩꯅ ꯏꯕꯨꯙꯧꯗ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯀꯅꯤ꯫ ꯏꯕꯨꯙꯧꯅꯕꯨ ꯌꯥꯔꯛꯂꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯁꯤ꯫ ꯏꯕꯨꯙꯧꯅꯕꯨ ꯑꯩꯕꯨ ꯌꯥꯔꯛꯀꯗ꯭ꯔꯥ? ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯌꯥꯗ꯭ꯔꯒꯅ ꯑꯩꯒꯤ ꯁꯤꯟꯐꯝꯁꯦ ꯊꯥꯗꯣꯛꯂꯝꯃꯒ ꯑꯔꯒꯊꯥꯗ ꯆꯦꯟꯈ ꯂꯣꯏꯔꯦ꯫ ꯑꯔꯒꯊꯥꯗ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ? ꯑꯔꯒꯊꯥꯗꯗꯤ ꯏꯕꯨꯙꯧꯅ ꯂꯥꯛꯄ ꯉꯝꯂꯣꯏ꯫ ꯂꯥꯛꯂꯁꯨ ꯏꯕꯦꯟꯗꯧꯒꯤ ꯌꯥꯊꯪ ꯐꯪꯗ꯭ꯔꯗꯤ ꯆꯪꯍꯜꯂꯣꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯆꯪꯍꯟꯒꯗ꯭ꯔꯥ? ꯆꯪꯍꯟꯒꯅꯤ, ꯍꯥꯏꯕꯨ ꯍꯥꯏꯖꯔꯕꯗꯤ ꯌꯥꯔꯛꯀꯅꯤꯗ꯫ ꯃꯐꯝꯗꯨꯗ ꯍꯥꯟꯅ ꯀꯦꯞꯇꯦꯟ ꯑꯣꯏꯔꯝꯕ ꯇ꯭ꯋꯤꯟꯁ ꯕ꯭ꯔꯗꯔ ꯀ꯭ꯔꯤꯁꯇꯤꯅꯣ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯅꯣꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯇꯣꯟꯗꯣ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯏꯆꯥ ꯂꯥꯛꯂꯤꯗꯅ ꯀꯔꯤ ꯂꯩꯔꯦ? ꯄꯥꯕꯨꯡꯒ ꯋꯥ ꯈꯔ ꯈꯟꯅꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ ꯄꯥꯕꯨꯡ, ꯖꯦꯀꯣꯕꯀꯤꯅꯤ꯫ ꯖꯦꯀꯣꯕ ꯀꯩꯗꯧꯔꯒꯦ? ꯄꯥꯕꯨꯡꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯒꯅꯤ꯫ ꯑꯦꯅꯤ ꯀꯧꯕꯤ ꯋꯤꯁ ꯑꯃꯒ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯤꯒꯤꯗ ꯁꯤꯟ ꯂꯥꯡꯗꯅ ꯂꯩꯔꯅꯨꯅꯦ ꯅꯪꯕꯣ, ꯅꯁꯥꯒꯤ ꯑꯣꯏꯅ ꯈꯜꯂꯣ꯫ ꯄꯥꯕꯨꯡ, ꯗꯥ ꯏꯔꯤꯛꯁꯦ ꯀꯦꯞꯇꯦꯟ ꯅꯠꯇꯦ, ꯍꯟꯇꯔꯅꯦ ꯍꯥꯏꯕꯁꯤ ꯄꯥꯕꯨꯡ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏ, ꯑꯗꯨ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯄꯥꯕꯨꯡꯅ ꯋꯥ ꯂꯣꯠꯄꯤꯔꯤ ꯀꯩꯒꯤꯅꯣ? ꯏꯍꯦ, ꯃꯗꯨ ꯅꯪꯒꯤ ꯊꯕꯛ ꯅꯠꯇꯦꯅꯦ, ꯄꯥꯕꯨꯡꯒꯤ ꯇꯣꯟ꯫ ꯑꯣꯏꯗ꯭ꯔꯕꯁꯨ ꯍꯥꯏꯕꯤꯕꯗꯤ ꯌꯥꯏꯗꯅ꯫ ꯍꯧꯖꯤꯛ ꯖꯦꯀꯣꯕꯀ ꯏꯔꯤꯛꯀ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯣ, ꯀꯝꯗꯧꯗꯣꯔꯤꯅꯣꯕ? ꯑꯗꯨꯒꯤ ꯀꯔꯤꯁꯨ ꯃꯊꯥ ꯁꯥꯔꯨꯅꯨꯅꯦ꯫ ꯁꯥꯗ ꯌꯥꯔꯤꯕꯣ? ꯔꯣꯖꯔ ꯍꯣꯏꯁꯨ ꯃꯊꯥ ꯁꯥꯔꯕꯅꯤ꯫ ꯏꯔꯤꯛꯅ ꯐꯅ ꯁꯥꯎꯗꯨꯅꯁꯨ ꯍꯟꯇꯔ ꯑꯣꯏꯗꯨꯅꯁꯨ ꯖꯦꯀꯣꯕ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯉꯝꯂꯣꯏ꯫ ꯑꯣ, ꯈꯨꯗꯣꯞꯇꯨꯅ ꯅꯠꯇ꯭ꯔꯥ? ꯃꯗꯨꯒꯤ ꯅꯠꯇꯦ, ꯃꯔꯝ ꯂꯩ꯫ ꯀꯔꯤ ꯃꯔꯝ? ꯄꯥꯕꯨꯡꯒꯤ ꯇꯣꯟ, ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯆꯠꯂꯣ꯫ ꯃꯔꯝ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯗꯤ ꯍꯜꯂꯣꯏ꯫ ꯏꯟꯊꯣꯛꯄꯅꯤꯗꯀꯣ, ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝ ꯀꯩ ꯄꯥꯟꯅꯕ ꯇꯧꯔꯣ꯫ ꯄꯥꯕꯨꯡ, ꯄꯥꯕꯨꯡ, ꯋꯥ ꯊꯩꯗꯣꯔꯛꯀꯅꯨ꯫ ꯌꯨꯝꯕꯨꯗꯤ ꯄꯥꯟꯅꯤꯌꯦ, ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯁꯅꯤꯀꯣ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯠꯂꯨꯗ꯭ꯔꯣꯅ? ꯑꯩꯗꯤ ꯆꯠꯈ꯭ꯔꯗꯤꯅꯦ ꯁꯨꯡꯍꯟ ꯍꯦꯛ ꯍꯜꯂꯛꯑꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯄꯤꯔꯤꯕ ꯏꯆꯥꯒꯤ ꯁꯤꯟꯐꯝꯁꯦ ꯅꯃꯥꯅ ꯑꯔꯒꯊꯥꯗ ꯀꯩꯁꯨ ꯄꯤꯔꯛꯑꯣꯏ꯫ ꯑꯩ ꯀꯩꯝꯇ ꯄꯥꯝꯖꯗ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯅ ꯖꯦꯀꯣꯕꯇꯣ ꯐꯨꯠ ꯐꯥꯎꯗꯣꯔꯛꯏ꯫ ꯏꯕꯨꯙꯧ, ꯅꯅꯥꯏ ꯂꯥꯛꯆꯔꯤ꯫ ꯀꯔꯤ ꯂꯩꯔꯦ? ꯑꯩꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ, ꯅꯠꯇꯦ ꯋꯤꯁ ꯑꯃ ꯆꯦꯜꯂꯦ ꯍꯥꯏꯒꯦ ꯇꯧꯕ꯫
ꯑꯩꯅ ꯍꯥꯏꯔꯕꯅꯤ꯫ ꯍꯩꯄꯥ ꯌꯥꯝ ꯁꯥꯏ ꯑꯣꯏꯕ ꯅꯊꯧ ꯅꯠꯇꯅ ꯑꯩꯅꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯒꯦꯅ ꯂꯥꯛꯑꯒ꯫ ꯑꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯃꯨꯛ ꯇꯧꯗꯣꯏꯕ? ꯂꯣꯏ ꯈꯪꯉ ꯂꯩꯔꯤꯕꯁꯤꯗ꯫ ꯏꯕꯨꯙꯧꯕꯨ ꯍꯥꯟꯅ ꯈꯪꯕꯤꯔꯕꯣ? ꯍꯩ ꯅꯪ ꯑꯃꯀꯣ ꯅꯣꯏ ꯁꯔꯅ ꯁꯥꯎꯒꯗꯕ ꯊꯕꯛ ꯉꯥꯛꯇ꯫ ꯃꯗꯨꯒꯤ ꯃꯆꯤꯟ ꯊꯤꯕ ꯍꯟꯇꯔꯗꯨꯔꯥ ꯃꯋꯥ ꯂꯧꯗꯦꯗ꯫ ꯃꯉꯣꯟꯗ ꯁꯤꯡꯅꯔꯨꯒꯅꯨ, ꯃꯥꯒꯤꯁꯨ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯍꯩ ꯌꯥꯝꯅ ꯀꯜꯂꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯩꯕꯅꯤ꯫ ꯑꯗꯣ ꯑꯩꯒꯤꯁꯤꯅ ꯇꯣꯞ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯅꯊꯧ ꯇꯧꯔꯨꯔꯣ ꯆꯠꯂꯣ꯫ ꯂꯥꯛꯇ ꯉꯥꯏꯔꯤ ꯇꯥꯟꯕꯅ ꯍꯥꯜꯂꯦ꯫ ꯑꯗꯣ ꯏꯕꯨꯙꯧ ꯑꯩ ꯂꯨꯍꯣꯡꯂꯒꯦ꯫ ꯍꯩ ꯃꯗꯨ ꯌꯥꯗ꯭ꯔꯤꯅꯦ, ꯆꯍꯤ 100 ꯉꯥꯏꯔꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕꯅꯣ? ꯍꯣꯡꯒꯦ ꯍꯥꯏꯔꯕꯁꯨꯅꯦ ꯆꯍꯤ 1000 ꯍꯦꯜꯂꯀꯥꯟꯗ ꯅꯪꯒꯤ ꯁꯤꯟꯐꯝ ꯂꯣꯏꯔꯀꯥꯟꯗ ꯍꯣꯡꯉꯨ꯫ ꯑꯁ ꯑꯗꯨ ꯃꯇꯝꯗꯨꯐꯥꯎ ꯉꯥꯏꯔꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯄꯥꯝꯂꯛꯑꯅꯤ꯫ ꯅꯨꯄꯤ ꯑꯗꯨ ꯉꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ? ꯅꯊꯧꯔꯣ?